Kurumzari, Ming Tabri Bamayapuna Maputaram no Oxeri, Hosik Ahan Dangasigi, Maruba Pau Pizari. Pau Salam Dadalopum sing ising later, but the electric Satley, Pau Maru Ama Fabo Lokroidra, Hibagi, me Paiba, Lomi sing the Punare. Punung the Ladiba, Angangbo, Nupini Kanglabamatung, the Hatpiki Wakalo, Tadokumatum, Ori Haina, Mahut Minister Sam Kumarna High Cray. Amasung, Barakama de Makrutong, Apimatam Gimanung the Sablo Singani Haina, Baratia Infra Project na Haide. Hauzik Makata na Pau Sando na Pizari. Salibasahi Asigi, Lau Panba Horopomatam na Nongka Hena Subadagi. Isaw Kayarak Mayok Rabamatung da Wana Palaki Walopam Sing, Har Salam Daida Amuk, Matam Sana Fang the Badagi, Kudong Sadaba Kayamaru Mayok Nakrabamatung da, Hauzik Lau Satpagi, Matam Yausilapa Asida, Nong Tata Badagi, Lopam Sing, Lekak Satuna, Pau Satpangam the Bagi, Pium the Lade, Masina Lomi Sing Sahi Asigi Pau Maru Amafawa, Lopa Panglaroidra Haina Mi Pai Paunare, Maru Oina Infaliski, Lopam Ayamba is sing. Tung the Badagi, Lekak Sale, Masina Maram Odina, Pau Satlam Dai, Utong Lakpusing. Pauham on a Satpagi Pium the lady. Pau Satpa Horrible Singsu Mapung Fana, Maru Sangba, Ngam the Bagi Pium the lady. Lomi Sing ISTV News the Ladiba, Pibam Asida, Turel Digi Ising Sinkalaga, Ising Panganba Yaba, Lopam Kara, Government Ki Makadi Mi Yang Sanganingi, Handaki Isau Nangbadigi Lopam Sing, Wana Lohon Hari Amada, Mamal Tang Ladaga, Wana Low Palakpani, Adobo, Ladiba Pium Asidi, Low Sing, Kaudulaga, Sas and the Pizza Bagi Mong the Lady Hari. Gumsigi Poktoki Sang, Hantakrabadi, Matanga Sahida, Saktang Yabagi, Akiva Sulaire. Work the Bapi Masida, Government Miyang Sangduna, Pam Sing Season, the Duna Lopam Sing the Ising, Panganbinaba, Manipur Lomi Lupna Soponing Sing Silly. Agriculture Department of the Minor Irrigation Yamakada Manipur Gemaru in a Tampaki, Tongan Chongam the Mafum Singda, Sambat Kiba Water Resource Management Scheme Sing, Project Sing Mafum Kayada, Yadaba Amadi Mato Fazana, Taudabana, Paus Hatko Doriba, Mafam Masida, Labukta is sing like Tabadigi, Laumi Sing Awabakaya Mayok Narihaina, Akwam Lupna Fongdo Clay. Lampeda Leba Lupasig Office the Pangtopa Paugimi from Amada, Organization Secretary, Sarat Mangana, Lupasida, Laumis na Wakal Kayamarum Lakle, Matam Lading Asida Malina Bastina, Fel Weri Hariba, Skim Singda, Miyang Sangbiduna, Laus Halam Dida Labukta is sing Pidana Bapuning Sing Silly. When Agriculture Department Amadi MI Department MI da Apilamaka Tauzari, Chengat Pig Rubber Projecting, River Irrigation Surface Project, Adagi, Water Resource Management, Rain Water Harvesting the Lagiba Projecting, Husi was in Matam Lading Azida, Matang Sana Yangs and Miraga, Sato Potok Sekara and the Ragazu, Karamakadi Putoga, La Ibatahis da Tiang Tang Bopok Tangbugi, Potse, Toktanaba, Tobiu Waina, Akum Luki Makadigi, Gomengi Saita, Apil Masamaka Tauzari. Kumbi Kendrick Manung Sanba Lopam Kaya Ising Latabadigi Electric Satpa Yaure, Ngasi, Plant and Hill Development Organization Itai Kunogi, Thomas Singh Amadi, Kumbi Circle Gi EO Yauna, Lopam Kaya the Satuna Yangsin Cray, Plant and Hill Development Organization Secretary, Somo Kantana, Electric Salaba Lopam Singh Atoba Matamda Lenga Kimari Nava Departmenta, Yang Sinduna Lomu Singh Awaba Sikokan Bio Haiki. Jaribisi akoin taksaribisi lokum masi lekrak chatle ising amatta leitre habadu akoina taksabani maramaduna masi khoi concern department na masi athu matamda numit humni mari nizda akoi ising phangna bari khangde ato kari gumba alternative means sama senbi dragadi lomi jing asi handaki season gi oina yam laibak thiba mongda khoi logusi lokpa ya dabagi phibam da leire asigumba Nuaitaba, Hagadra, Siguma, Lomising, Mayona Gadawa, Sing, Kopina, Vidamata, concern authorities in Magadi, Atomatam the Miang and Bina Haiduna, PhD in Magadi, request of that. Puknung da Ladiba Angang Bunupini Kanglab Matungda, Mangan Bagi Wakalol, Tadokomatum, Wede Haina, Mahut Minister Sam Kumanangasi, Lamboy Konang Kong the Labor Trade and Expo Center, the Pangtopa, Betty Basau, Betty Parao, BJP, Manipur Sinna Pangtopa State Level, Felicitations Amadi Recognition Gitarum the High Cray, Mana Makatana High Kibida, Nupimasa Sing and Nupamasa Sing the Gay, Hiram Kiada, Hiena, Haitu Sing Trevor Lady, Nupi Sing Nasu, Levak Nakuda Sapsana Yahunduna, Mangdil Taba, Levak Amo Helasi High Key. Any competitive exam, I don't count. You pan Makok Tongra, the pin Makok Tongra, the Sigas of Kutam Mamanab.
ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅꯁꯨ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯅꯁꯨ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯌꯣꯒ ꯊꯝꯃꯤ ꯀꯜꯂꯒ ꯊꯝꯃꯤ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯔꯒꯗꯤ ꯅꯨꯄꯥ ꯃꯆꯥꯁꯤ ꯁ꯭ꯀꯨꯜ ꯊꯥꯗ꯭ꯔꯤꯉꯩꯗ ꯅꯨꯄꯤ ꯃꯆꯥ ꯍꯥꯟꯅ ꯁ꯭ꯀꯨꯜ ꯊꯥꯕꯒꯤ ꯄꯥꯟꯗꯝ ꯑꯗꯨꯅꯤ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯊꯝꯃꯛꯏꯁꯦ ꯃꯥꯂꯦꯝꯗ ꯑꯩꯈꯣꯏ ꯃꯥꯂꯦꯝꯒꯤ ꯉꯁꯤ ꯁꯥꯟꯅꯕꯨꯡ ꯀꯌꯥꯗ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤꯁꯤꯡꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯐꯤꯗꯥ ꯑꯃ ꯊꯥꯗꯨꯅ ꯆꯥꯎꯕ ꯚꯥꯔꯠꯁꯤꯒꯤ ꯃꯍꯨꯠ ꯁꯤꯜꯂꯀꯥꯟꯗ ꯃꯦꯔꯤ ꯀꯣꯝ ꯑꯗꯒꯤ ꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯔꯤꯇꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯃꯥꯂꯦꯝꯗ ꯐꯤꯗꯥ ꯑꯃ ꯊꯥꯊꯔꯦ ꯁꯤ ꯀꯅꯥꯒꯤꯅꯣ ꯁ꯭ꯇꯦꯠ ꯑꯁꯤꯒꯤꯅꯦꯕ ꯑꯗꯨꯅ ꯅꯨꯄꯤꯗ ꯍꯟꯊꯅ ꯌꯦꯡꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯕꯦꯇꯤ ꯕꯆꯥꯎ ꯕꯦꯇꯤ ꯄꯔꯥꯎ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯗꯗꯤ ꯍꯥꯟꯅ ꯆꯠꯅꯔꯁꯨ ꯂꯥꯛꯏ ꯁꯤ ꯃꯄꯥꯡ ꯀꯜꯍꯟꯕ ꯇꯥꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯄꯨꯟꯕ ꯗꯥꯏꯇꯅꯤ ꯃꯐꯝ ꯊꯝꯖꯔꯒ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ngasi tharam aduda Works Minister TS Beswajit Social Welfare Minister Namsa Kipgen MP KS Aits Babananda MLA Lukhoi amadi MLA Surchandra su saruk yakhi Minister TS Beswajit na India da nupi singbu awangma thakta thamnaba Bharat Sarkar na tongan tongan ba thabak ya paikhatli haikhi the women participation che nganang nan dagi horpuna te bu mase ajana koi ningthau paling gi mamang dagi free independence dagi akoi stagi hora abane ba nupa na gamdaba kaya da nupi lan warda kanana fight toki aduna maram warga masigi isam chamba instance adu khwaidagi chawba khudam di prithvi da khwaidagi laita ba ama hayo hargadi women market se manipur da lai imphal la lai ba मधु मतमदुदगी तारंबा ममीदो ngasi भौक्त कोक्तना अदम प्रजा मयामना अदम सपोर्ट तोरगा लेरिसे सिमंगना अचौबा खुदमने से आई हाइजगने मसी पोसिमा Infal Zeri Lambi ki barak amadi makru thong saba ki thabak hojik yamna kanna sathari thong ani asi apiba matam gi manungda saba loisinduna miyamda khusinagani haina thong asibu sariba Bharatiya Infra Project Limited na phongdorakle ngasi Shiva Sena Manipur Unit ki President N Tombin lusingba miyut kangbu amana barak amadi makru thong gi phibam yengsinkre barak turel da sariba thong gi phibam kumang saksinba thengnai adubo makru thong gi di kumang saksinba ude barak thong gi oina nakal gi pillar sing yauna thong gi leinung gi thabak ayamba loisilakle yangsin khongsat asida Shiva Sena State Unit ki President N Tombina saramliba thong asigi thabak ki progress pending ai oide asuma thabak surabadi thong asi loisinbada sahi yamna sangani thabak kumang sauksin na sunanaba sinmi masing hengatnaba appeal tawki RCC construction da bridge ama saranaba state government amdi central government na lauthokiba adugumba thong sari bampham adu nei hojik lepsari ba si yamna mabung marai bhana thabak si hojik phauda ngam pangi na haijaba tai mangda leiba development na siga mari leina na makhada hairiba pile si su manungi ayamba loisale mathakta ka khale aduna state government amdi central government na akoi gi loisinna na bagi mana thammi ba sahi hungi pandam mado madudagi khitang thengdra bogda thabak sidi soidana mangol oiragani ngasi ayu khongjom police station gi manung chanba khongjom oning khoke kenal amagi manakta sakang daba singna hana plan tawduna thamlamba IED ni singnaba ama Assam Rifles ki kanguna ROP chatpada thengnarapodagi IED adu hojik Manipur Police ki bomb scout na asoi angam yaudana lokthokre ISTV news ta phama pauda Imphal More lambi dagi meter yankai muk lapama from the IED adu plan tawduna thamlambani IED thamlamliba mafam adu dagi Tentharomda meter chonga muk samba wire tingduna leirame mafam asi Assam Rifles na marakta ROP chatpa mafam ni haide bomb leire haiba pau phamadagi Assam Rifles ki kangbu amadi Khongjom Police ki OC Thawal Police Commando ki kangbu changsinuna thijinbagi thabak sathaki tungda bomb adu Manipur Police ki bomb scout na asoi angam yaudna pokhai hankre Jitesor Sharma Thangjam Satish Thonajam Prem Fizam Nawi amasung RK Ranil Mihat thijinduna asuma wail fangalu haduna ngasi Palil Kathilda miyamna wakani phamkre JSC Singtam apun manupi lu Palil amasung Palil Area Singtam Development Association na sinduna chathakiba khongjang aduna government na Independence Investigating Agency amada thigat handuna senariba army gi official singi matakta matik saba cherak phangangadabani lamdam asidagi afas palok thokadabani haina dabi tawki Singtam apunba nupi lu ki president Atom Nungsina lamdam asida afas pa thamjinduna Haning matamda faba haning matamda haliba asi mama obisingna yaba ngamloi JSC na sangsilaba khongjang khudi makta Singtam apunma nupi lup nasu sawat kani haiki Mairoi lup
Taruk MSU MSF Desamsu KSA Amadi Ems na Sinduna MU gi matang da Tedim Road ki lambi matai da leptuna khongjang sangsin kre khongjang adu hodam narak mapadagi hawarga sangai pro phabu school tara henme gi mahiru sing saruk yaduna sangsin ki phajin kiba oza amadi mahiru sing condition yawdan thadu MU da makal amatage security thamganu haibana singba phalau kaya lauki School of Driving and Automobile Technology gi anoba branch sama thauda bhabok lekai dengosi Law Minister L Zentu Kumar na hangdokre thoram aduda Transport Commissioner M Lakshmi Kumar Joint Director B K Sharma saruk yakhi Minister L Zentu Kumar na Manipur da hauji tongan ba makhal gi gari gi masing noma gi hengalak diba asidagi khudong chiba thokadaba kaya dagi ngasi hangdok leba driving school asina kharamakai di kanmada mateng oigani haikhi Motor Vehicle Act rules madu kangan ba basic tangai fa debule but adu khatam nata baga sina haina dinglonya na psychological aspect life importance digi macha kaina mama ko ko yu me mama kasi psychological side issue e tapi is to tambu sin kha itu tambi bida kalai ba haibetai Humpum doi saba Wildlife Week Technopol District ki oinasu Technopol Forest Division sinduna Palel High School da pangthokre thoram aduda division asigi deputy conservator of forest Dr. Lesangtem Jesili DFO ki Bira ROF Technopol Range Ice Imo Sharma More Range and Santos Amadi Palel High School ki headmaster Salam Manisau Saruk Yakhi thoram ki sarukam oina district ki thakta class 9 digi 10 phawba Mahiro Singh quiz sangdamnaba class 6 digi 7 phawba ki khudakta layakpa sangdamnaba class 10 amadi 11 Mahiro Singh debate changdanaba pangthokhi Arabti Young Learners Club ki kuntra taruk sumapo kuman tharam ngosi pangthokre tharam aduda kairau kendagi MLA L Rameswar club ki president W Premananda Lilong Municipal Council ki chairperson W Meena Kumari yauna miyoi kana saruk yakhi Lifesaver Manipur amadi RIMS ki Transfusions Medicine Department khusam maduna EP bagi tharam amasu pangthokhi MLA Rameswar na haikibada aikoi amatu oina lepminadrabadi tungi laibak kai oigani haiba tamangamde aikoi gi mangda leiba wathok sing hauzik oriba punsi maril asina warosin purakpa oithokloi haikhi Mission for Integrated Development Horticulture gi makhada technical staff kungama thoina saruk yaduna Mizoram amadi Assam da nimit tarukni chatkadaba study tour among asi sanjen thongda leba horticulture department amangdagi mission director na lamthakre Assam amadi Mizoram ni sinariba technology sing tourasidan satuna yangsilugani haire Heroin number 4 sabani haba miyoi ani ngarang namitang atheng mada Thawal district ki manung sanma sangai yumpham Cherapur dagi fare YDO sangai yumpham YDC Cherapur amadi LEWA kuman them lekai gi apunba volunteers na fagalaba miyoi adu imung manung ge miyoi singda sinakre Bisnupur Forest Division Sinduna National Wildlife Week ki tharam ge manung sanangasi thinungai gi akoibada sa usiak amadi mahausa ge saktam kansi haba paujel puba khongchat ama satkre Bisnupur Forest Division ki makhada Polestar Guardian Association thinungai Tawbul Youth Development Association Global Science Club Khojumana Sanamahi Thawgalup Thinungai amadi Angels Club ka kusam aduna pangthokpa khongsat aduda school kya ge maheroi kya na saruk yakhi Kumbi College ke principal Jugesor na Thinungai Kaithil lagi khongsat adulam thakhi lamna ke sa usiak amadi mahausa ke phibam kangedabani haibu kholau kaya laukhi September tang kun nipan ge ayuk pung tara taba matamda Khasilong Higher Secondary School da pangthokeba Human Right Violence in Manipur haiba topic ki speech adu Khasilong Higher Secondary School ke principal amadi Khopum Area Village Authority Council na organized tobanati haina Khopum Area Rongmai Lufumgi President Luguwang na thadropa cherol amana khangalakri program adu Mahero community singda makhogi phangpham thokpa article singi matang da wakhal loksing pinena ba pangthokibani Khopum Area Rongmai Lufum UZ Group Oriba PLA RPF Natraga Atai Atopa UZ Group Amataga Mari Lainadi Hairi. Desi Infal
West ki manung leba school hospital amadi gram panchayat singi marakta swasta hi saba gi makha lu nan ba changdan bagi athoi ahen takraba singda mana mathum yenthopagi thoram lamfel part leba DC office complex ta pangthokre thoram aduda Imphal West ki adyaksha RK Taruni upa adyaksha NG Bimola DC Imphal West Naurem province sarukya khi sector matlaga manga di chatharakhi ba changdamna ba aduda hospital ki kanglupta wangoi community health center na ahanba gram panchayat ki kanglupta Fayeng School gi oina Haurebi Junior High School water supply gi kanglupta Tabungko water supply na ahanba takre DC Pravina Lu Henna Tanabada Imphal West ki oina di state ki thakta su makok tabasu yauri district asig officer singna sel khainaraga puling thagotpani matung da su henna fajana changdamnaba da thawai yobiyu haiki Sagnarab Ayuba Yumnam Rajendra da Tiam Krishna Chandra Award, Lansian Bamite da Katrimayum, Yama Award Amasung Tambal Devi Ningsing Saita Mana, Dr. Songtam Zaminida, Kaidem Pramodini Ningsing Saita Mana Pidin Ikai Kumnakre, Manipur Dramatic Yonangi Holder, Laimero Korjai Kol Lekolgi, Draganipan Sumapok Numit Thoramda Mana Singasi Lanto Kibani, Thoram Aduda, Consumer Affairs Minister Karam Siam, Lekolgi President Professor Nahapum Aruna Amadi, Ayiba Ayibi Kana Sarugyaki, Minister Karam Siamna, Lamdam Sigi Ayiba Ayib Singna Kunai Asi Afaba Lambida Puna Bohonabada Asaba Taudang Lauri Maru Oina Ayibi Nupi Kaya Thorak Leba Asi Yokat Piba Tangai Fadi Haiki any Deva Karma Topo Wapo more than 75% in my opinion Sarupia Amoksu Imung Manundaki Hauka Masama Susia all responsibility low Lupasina Tumoy running on Kimuri Live Samara City Uiribusina Masi, some talk about one another. Maximum responsibility. That is learning Samasya Ureva, or even how to more Tachi Kasida, here my Krishna, Ubi Banina, Masida Kutara, Samasya, my own big madam who had walked on the way under the Surusanpur ki Bungsang Lendagi Surusanpur da Tabak Sudana Leba M Sarai Kub Kombo Satkiba September Kuntra ge ahing da sakang da singna tamtina halama thawong Comrade Union Northeast India Comrade Student Union Comrade Martyrs Association Comrade Sit Association Kuki Women Union Kuki Student Organization tamadi sandel ge CSO singna kan yaning da phongdo khrei Comrade Union ke President Amang Saturangasi Janim Smokta Pamu Singda Mihat Asiga Mari Renana Police Namiyo Amabu Fare Miya Asimak Mihat Adida Sapsana Siena Bani Haiba Union Su Kangdai Miyo Singa Simatik Sabasarak Fanghalu Laikidraba Miyo ki Imung Manungja Government ex Gesia Piyu Haiki Asiba Haksang Janim Smokta Postmortem Taukre Adubo Government ka Yanaba Ama Productive Bafaba Asiba Haksang Laukiroi Haidi Poishibu Police Singna Jail da Thadana Thadok Piragati, Ekoi Yamna, Piendava, Lakani, Ado Akanba Kongjang, Changakani, Hiveshima, Tamjake, Yamna, Tamtina mi Hatpangamba, missing she, Ekoigi society, Marakta, Laiminaba Hiveshi, a Pabo Oiroi, Aduna, Koigi government, Amadi, law enforcing agency, Singna, a Shumba missing shedi, Matic Chaba Chairak, Piraga, Jelda, Tamdona. Aikoi society marakta aki akhang leitana leiba ngamnaba tawbiu Chief Minister ke Sotharaba Singh Tembang scheme ki kanaba fanghanaba mega disability screening camp ama District Social Welfare Office Tamilong gi makhada Health Department Tamilong Sinduna District Hospital Tamilong da pangthokre tharamadi da Chief Medical Officer Dr. Sambol Gonmai District Social Welfare Officer AS Robin Sanju Sarup yaki screening aduda ENT mental amadi locomotor sing testing tauki KVK Thawbal Manipur Small Farmers Agri Business Consortium Kusamaduna Market Land Extension gi matang da nomagi over training program ama Nongpok Lorem Mamda Leba Mangal Mahikola Pangchokre National Institute of Agriculture Marketing Joypur gi miya makha da pangchoki ba tharam aduda DC Thawbal Habam Rosita Manipur Small Farmers Agri Business Consortium gi project coordinators MS Khaidem KVK Thawbal Senior Scientist Dr. Jess Marini Sarangtem Amasung El Sarasu Saruk Yaki DC Rosita na ngasi de law ubagi mawong mataw asi yamna kumang saksile matam amada hangduna thamlamba labuk lamhang kaya matam ga sanaba manamasing kaya marum thare lamising na anoba technology kaya sizinaduna herna pothok pinaba ponaminasi haiki
MS Kaidemna Lomus Singna Department ki akangai singat Kanaduna Junaba Mahi Marong Thaba Tangai Fadi Haiki. Chief Minister na puning thagot po oina Jiribam gi police officers sing da pirak pa kudol posting police officer amadi personnel sing da khusina duna taram na okre all Manipur minorities of anti-corruption development organization ge chairman Mansur Alamna kudol posting adu khusina kibani ngasi ge tharam aduda SP Jiribam MOB amasung atai official sing saruk yakhe. Young Party Association General Headquarters nangasi ayupung tara dagi pung mari fabak kaukiba total shutdown pandaba thodok yaudana loisin kre shutdown asi association asigi General Secretary Lunmun Thang Baltebu hatkani hana ki halakpadagi khongjang asijang sinkibani khongjang asina maram oduna lamka town na gari singsana khide dukan singthong lona khi shutdown asi lorab matung numidang pangthopa pawgimi pham amada association asigi president T Khalian Thangna khongjang asida mateng panglakhiba atai lup singda thagatpa phongdokhi Loke General Secretary da ki halakpada senaba khudimak phagat pagidamak police amadi Chief Minister bo thagat pa phongdokhi. Mamang thagi kungama panda Ready Construction Company ki project manager ama fabagi thogdokte yaba United Tribal Liberation Army SK Thadogi Captain Chungkai Simpson lup asiga karigumba hiram amatada mari lainati hana General Secretary Robert Singsona sengdorakle katam dalada leiba Assam Rifles amadi Manipur Police Commando na fadiba miyo asi lup ka chana kanglon thugaibana maram oragle sing nitraga manga dagi party dagi tanthokraba miyo ni haire. Mr. Chungkai has been suspended by 2015 June and Gogo in the last years. They are out of our knowledge. They are out of our organizations. The kidnap has been done by both of them by the leaderships of Mr. Chungkai and Gogo, and we have no ideas and we do not know about them. And we are no responsibilities about them, and our organizations is not involving in these kidnaps. Mathang sahi ki January da Malaysia da pangthokodariba Global Goals Model United Nations Conference ta wangang na bukitamak Manipur ge Rajas ningombam khalakle Global Goals Medal United Nations na Europe, North America, Asia, South Africa, South America na singmalebak sindagi sahi tratre amasung kungamanga da labor sindagi application kaubada Rajas ningombam khalakibani punna application lising amasanga humdraga mathoi lakhi hairi Rajas kaisampa thoksom lakai digi and Robindro gi masano fani Hoji pawge marathon aten break ama Target Foods के अनोबा प्रोडक्ट ओरिबा एखोई गी इरम दमसी पोथोक यामना हाउबा क्वालिटी लाइन पुथोक चबा चगहाउ बुजिया मणिपुर की मफम खुदिंग मक्ता याहुन्नबगी पांदमदा स्टॉकिस्ट सप्लायर डिस्ट्रीब्यूटर एजेंट कौजरी मणिपुर की डिस्ट्रिक्ट सिंगदगी स्टॉकिस्ट सप्लायर डिस्ट्रीब्यूटर एजेंट ओइबिनिंग मियोय सिंगना पिजरिबा नंबर असिदा कॉल तौबिरउ Target Foods redefining black rice. Being natural is a way of life, and food that is naturally beautiful, full of nutrients, with no added chemicals. Eat real food and live an organic life. Stay healthy, be organic. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu. With the world-class infrastructure with multi-purpose outdoor hall, kid play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Maitram. Break itungda makhataba pau pizari. International Pilgrimage Revolutions Private Limited Guwahati branch na purakpa Germany lamkoiba tara tarukta pung chalom khamba thobi jagoina singma nat ki kumai sing yenghan bigi thoram ama chanam pukri mapa da leba radha mantapta pangthokre thoram ka mari renana agency osige business development sarita marang temna awang nongpokta tourism sakhot hanaba agency asina lakhotpa khongthangi manungsana Manipur ga jago isai kaya ase yenghan bani haike
Evergreen Flower School Thawal Ningombomgi Kuntraham de Subamanatum Yantopagi Tharam School of the Bank Chokre. Tharam Aduda Wangkem Kendrigi MLA K Megastandra Kambo Kendrigi MLA O Surus Kumar School of Sigi Founder Secretary and Ibohan Bisu Sarup Yaki School of Sigi Sahiki Magazine Putopaga Lena Mitwe Mihan Ba Mahirus Singda Manamatum Yantoki. Lesbian, gay, bisexual, transgenders, cures communities kaksingna empowering trust ability all Manipur Nupi Manbi Association amadi solidarity action against the infection in India kapunna kusam naduna miyam gi wakal taminabagi tharam ama kaksing yumbi masa high school da pangchokre haudopagi tharam da wangoi wabagai kendragi MLA Fazur Rahim Sati gi senior program managers Landhoni Arik Yangbam amasung SP kaksing Victoria Yangkom saruk yakhe Jiol Talang Kungi Kuntra Manga Suba Rising Day Tharam Sandar District ki Manung Sanaleba Kulasida Pangchokre Tharam Aduda Manipur State Disaster Management Authority gi Vice Chairperson Adim Pamai Purul Kulen gi Sip MK Wangrai Hoi Sote Tribe Union Manipur gi President T.S. Mintang Sote Kul gi Sip R. Yutsan Sote UNC gi Joint Secretary Z Nisisu Sarup Yaki Kulgi ahal singda kudol tamduna ikai kumnabu utpagalwena nat kyo bazagoi isai kayasu utke. More police samadi More commando gi apun makurpu amana ngarang More bazagi akoi bada drive tathaduna tongan bamakhalgi yu amadi biar kaya fagat kre fagalaba polam sing More gi excise department da sinaraba matungda miya mamangda haidokduna mangan kre drive adugi matangda More gi additional SP Robinsona makatana drive asitata khigani masida parja sing amaji civil society organization singna mateng pangbiyo haike hariba liquor drive asida akogi More parja sing amasung CSO leader singna Nagidiju adum mating pamregala adu sumain tawduna akoi police ka kusamnaraga makha sana sathaminagisi haina mayamda appeal tawjari More town da gari masa sing mangdana ba vehicle safety association More na ngak smagi thabak sathaba haukre More town da matam kaya gi mamangdagi gari masa sing mangbugi tawdok kaya laikibadagi association asina khongthang asi lokalakpani association gi secretary Thamilian Martina Fongdoropada ADC More gi ayaba amadi More da laideba civil society organization singa tanaraba matungda thabak asi paikalakpani More bazada laideba ima kaithel degi More SBI bank fabagi manungda gari park tawhanduna ayuki pung 8 gi nimidang wadam pung manga faba ngak selbagi thabak sathari masida association gi mating oina ba gari masa amada lupa tara gi sangda lawi haina Fongdorakte Wal United Youth Club Wangkai Angom Lekai gi Yangkai Matharak Suba Foundation Degi Tharam Ngosi Club Asigi Sanglen da Pangchokre Tharam Aduda Kechegau Kendregi MLA N Interested Wangkai Kendregi MLA Okram Henry Wal United Youth Club ki President N Babu IMC gi Corporator Joy Kabui Amadi ISBS Construction Material Private Limited ke Managing Director Huidrom Bikram Singbana Athoba Mitunen Singwana Saruk Yakhe Tharamga Mari Ledena Club Amadi Thabak Tharam Kyada Saruk Yaramba Laikidraba Singi Mafamda Miyam Laisu Katune Kai Kunaba Utki Amadi Souvenir Amasu Atweba Mitunan Singna release Tauki MLA Indrosina Fondo Kibada Lamdamasigi Sako Tarangi Tabak Singda Lekai Gi Ladybug Club Singi Taudang Yamasawi Haiki Health and Wellness Center Tengdawian PIC Kongampar Amasung PISC Salamda Gandhi Zayanti ki Tharam Pangchokre Medical Officer Dr. A Solomon Maitai Narusingduna Health Center Sing Asigi Akoi Bada Lamtu Singdoki Infalis ki Yumnam Kumdaugi Lomi Singda Ningtham gi Maru Marang Sing BJP Manipur Pradesh ki Vice President Dr. K S I Skala Amasung BJP Kundrapam Mandal gi President na Yanchokre Yumnam Kunaugi Lomi Singi Cooperative Society ama Lingduna Lomi Sing Yaifana ba Thabak Paikanaba Dr. Kala na Puning Sing Sinki Manipur ki IAS direct oina ahanbu oina fangkiba ke kevgani ngarang nimidang New Delhi da laikidre mahake thawai yaudra haksang hayeng Imphal da purak laba matung aroi mathau mangam thasiki tang manga da kangpu pigi haipi khulda pangthokani hari ke kevgani laikidabada IST bigi kanglepak ki mani program production team na awaba phongdokre mahaki thawai yaudra haksang na mapugi nakta ingna signa leiruna ba thawni ki Hauzi makata na ngasigi sana bagi Paulo bisi.
ngasigi sanabagi pawda Maira FC Texas na mari suba state level 7S side football tournament ke champion oikre Wangkem Youth Club na sinuna master tare tigi team taragani thoida saruk yaduna chatharaki ba tournament asigi ngasi sanaki ba final da SMC Sapambu goal mangasna da mighty ba piduna champion oikibane ngasi loisinbigi tharamda khundrapam kendagi MLA TH Lokesor Wangkem kendagi MLA K Megasundra Khangabo kendagi MLA Okram Suras Kumar saruk yaki Jeriba Masathariba Nipan Suba Mazurun BB Memorial Football Tournament King Asi Sanakiba Mesta Lalpani S Sina New Life Club Usatholbu Goal Anishna the Mighty Pikre Hayang RYC Amadi Kasi Y Siga Sanagane Jeriba Masathariba Ahan by Elamban Purnima Debi Memorial Women's Kang Tournament King Asi Sanaki